ꯍꯥꯏꯅꯕꯁꯨ ꯋꯥꯔꯦ ꯍꯥꯏꯅ ꯍꯦꯛ ꯂꯦꯞꯊꯣꯛꯄ ꯌꯥꯗ ꯄꯨꯟꯁꯤꯅ ꯍꯤꯡꯂꯤ ꯃꯈꯩꯗꯤ ꯊꯋꯥꯏ ꯃꯥꯕꯨ ꯄꯨꯗꯨꯅ ꯅꯣꯛꯂꯦ ꯅꯣꯛꯃꯤꯟꯅ ꯀꯞꯂꯦ ꯀꯞꯃꯤꯟꯅ ꯍꯤꯡꯈꯤꯕ ꯇꯥꯕꯅꯤ ꯑꯔꯣꯏꯕ ꯃꯤꯀꯨꯞꯇꯨꯅ ꯂꯥꯛꯇ꯭ꯔꯤ ꯐꯥꯎꯕ ꯄꯨꯟꯁꯤꯒꯤ ꯐꯤꯔꯦꯞ ꯑꯃ ꯑꯣꯏꯅ ꯂꯦꯞꯈ꯭ꯔꯕ ꯃꯇꯝ ꯀꯅꯥꯁꯨ ꯑꯌꯦꯠꯄ ꯄꯤꯉꯝꯂꯣꯏ ꯃꯇꯝ ꯀꯌꯥꯝ ꯀꯨꯏꯅ ꯑꯆꯨꯝꯕꯕꯨ ꯑꯔꯥꯟꯕꯅ ꯅꯝꯁꯤꯟꯗꯨꯅ ꯊꯝꯕ ꯉꯝꯒꯅꯤ ꯂꯟꯅ ꯄꯥꯕꯨꯡ ꯑꯩꯒꯤ ꯊꯕꯛꯁꯤꯗ ꯑꯁꯨꯛ ꯌꯥꯝꯅ ꯌꯥꯎꯔꯛꯂꯤꯕꯁꯤ ꯀꯔꯤꯒꯤꯅꯣ ꯃꯁꯥꯃꯛ ꯍꯣꯝ ꯗꯤꯄꯥꯔꯠꯃꯦꯟꯇ ꯊꯕꯛ ꯄꯨꯔꯝꯂꯤꯕ ꯃꯍꯥꯛꯅ ꯁꯦꯟꯖꯥ ꯊꯨꯝꯖꯥ ꯀꯟꯅ ꯌꯥꯎꯔꯛꯂꯤ ꯃꯁꯥꯗ ꯃꯤꯅꯨꯡꯁꯤ ꯌꯥꯝꯅ ꯊꯧꯈꯤꯕꯒꯨꯝ ꯇꯧꯔꯛꯂꯤ ꯄꯥꯕꯨꯡꯅ ꯍꯣꯡꯂꯛꯂꯤꯕ ꯃꯇꯧꯁꯤ ꯀꯅꯥꯒꯨꯝꯕ ꯑꯃꯒꯤ ꯈꯨꯖꯤꯟ ꯊꯔꯥꯡ ꯁꯣꯏꯗꯅ ꯌꯥꯎꯒꯅꯤ ꯑꯗꯨꯕꯨ ꯑꯩꯅ ꯊꯤꯔꯣꯏ ꯄꯥꯕꯨꯡ ꯑꯗꯨꯛꯅ ꯃꯤꯅꯨꯡꯁꯤ ꯌꯥꯎꯗꯕ ꯑꯄꯪꯕ ꯃꯤꯗꯤ ꯅꯠꯇꯦ ꯅꯣꯡꯃꯗꯤ ꯑꯩꯅ ꯆꯠꯂꯤꯕ ꯈꯣꯡꯆꯠꯁꯤ ꯄꯥꯕꯨꯡꯅ ꯍꯦꯟꯅ ꯊꯧꯅꯥ ꯄꯤꯔꯛꯈꯤꯅꯤ ꯑꯩ ꯃꯇꯝꯗꯣ ꯉꯥꯏꯗꯨꯅ ꯍꯤꯡꯂꯒꯦ ꯍꯜꯂꯣ ꯁꯨꯔꯦꯁ ꯀꯔꯤ ꯄꯥꯎ ꯂꯩꯔꯦ ꯁꯨꯔꯦꯁꯅ ꯏꯇꯥꯎ ꯔꯤꯖꯜ ꯑꯥꯎꯠ ꯑꯣꯏꯔꯁꯤ ꯑꯃꯨꯛꯇꯪ ꯂꯥꯛꯄꯤꯌꯨ ꯍꯣꯏ ꯑꯩ ꯂꯥꯛꯂꯒꯦ ꯍꯧꯖꯤꯛꯃꯛ ꯔꯤꯖꯜ ꯑꯥꯎꯠ ꯅꯣꯇꯤꯁ ꯕꯣꯔꯗꯇ ꯊꯦꯠꯀꯗꯕꯅꯤ ꯄ꯭ꯔꯦꯁ ꯃꯦꯗꯤꯌꯥ ꯀꯧꯗꯨꯅ ꯔꯤꯖꯜ ꯑꯥꯎꯠ ꯑꯣꯏꯔꯦ ꯍꯥꯏꯕꯒꯤ ꯔꯤꯄꯣꯔꯠ ꯄꯤꯈ꯭ꯔꯣ ꯍꯣꯏ ꯏꯇꯥꯎ ꯑꯩ ꯃꯔꯤ ꯂꯩꯅꯕꯁꯤꯡꯗ ꯍꯥꯏꯈ꯭ꯔꯒꯦ ꯂꯥꯛꯄꯤꯔꯣ ꯑꯩ ꯊꯝꯂꯤ ꯂꯟ ꯑꯃꯗꯤ ꯁꯨꯔꯦꯁ ꯔꯤꯖꯜ ꯑꯣꯏꯔꯗꯨꯅ ꯄ꯭ꯔꯦꯁ ꯃꯦꯗꯤꯌꯥꯒꯤ ꯃꯤꯑꯣꯏꯁꯤꯡ ꯎꯅꯗꯨꯅ ꯔꯤꯖꯜ ꯑꯥꯎꯠ ꯑꯣꯏꯕꯒꯤ ꯃꯔꯤꯛ ꯆꯨꯝꯕ ꯔꯤꯄꯣꯔꯠ ꯄꯤꯈ꯭ꯔꯦ ꯅꯣꯇꯤꯁ ꯕꯣꯔꯗꯇ ꯊꯦꯠꯂꯤꯕ ꯐꯥꯏꯅꯦꯜ ꯁꯦꯂꯦꯛꯁꯟ ꯀꯦꯟꯗꯤꯗꯦꯠꯁꯤꯡꯒꯤ ꯂꯤꯁ ꯌꯦꯡꯗꯨꯅ ꯅꯣꯛ ꯅꯣꯛꯇꯨꯅ ꯂꯟꯅ ꯏꯇꯥꯎ ꯉꯁꯤꯗꯤ ꯌꯥꯝꯅ ꯋꯥꯕꯤꯔꯦ ꯉꯁꯤ ꯑꯩꯅ ꯀꯔꯤꯅꯣ ꯏꯇꯥꯎꯒꯤ ꯑꯄꯥꯝꯕꯗꯨ ꯉꯝꯖꯕ ꯇꯥꯔꯦꯗꯅ ꯁꯨꯔꯦꯁꯅ ꯌꯥꯖꯔꯦ ꯄꯦꯟꯖꯔꯦ ꯋꯥꯍꯩꯗꯨꯅ ꯌꯨꯝꯗ ꯍꯜꯂꯒ ꯏꯪꯅ ꯑꯝꯇ ꯄꯣꯊꯥꯔꯨꯔꯁꯤ ꯁꯨꯔꯦꯁ ꯑꯃꯗꯤ ꯂꯟ ꯌꯨꯝꯗ ꯍꯜꯂꯛꯂꯤ ꯂꯟ ꯋꯥꯃꯟꯈꯤꯕꯅ ꯏꯔꯨ ꯃꯥꯏꯊꯖꯔꯒ ꯉꯥꯏꯍꯥꯛ ꯄꯣꯊꯥꯔꯝꯕꯗꯒꯤ ꯇꯨꯝꯊꯈꯤꯔꯝꯃꯤ ꯑꯌꯨꯛ ꯑꯉꯟꯕꯅꯤ ꯎꯆꯦꯛꯀꯤ ꯈꯣꯟꯖꯦꯜꯁꯨ ꯀꯌꯥ ꯐꯖꯔꯤꯕ ꯃꯤꯑꯣꯏꯕꯒꯤ ꯄꯨꯟꯁꯤ ꯑꯋꯥꯕꯒꯤ ꯃꯔꯨꯝꯗ ꯅꯨꯡꯉꯥꯏꯕꯁꯨ ꯂꯩ ꯕꯕꯥꯎ ꯍꯧꯒꯠꯂꯨ ꯇꯨꯝꯁꯤꯟꯗꯨꯅ ꯁꯨꯝ ꯂꯩꯔꯅꯨ ꯍꯛꯆꯥꯡ ꯅꯨꯡꯉꯥꯏꯇꯕꯗꯣ ꯁꯨꯝ ꯇꯨꯝꯁꯤꯟꯗꯨꯅ ꯂꯩꯔꯗꯤ ꯐꯔꯔꯣꯏ ꯁꯦ ꯍꯧꯒꯠꯂꯨ ꯂꯥꯛꯑꯣ ꯃꯤ ꯑꯩꯒꯤ ꯄꯥꯎꯁꯦ ꯇꯥꯔꯗꯤ ꯑꯅꯥꯕꯒ ꯂꯣꯏ ꯐꯔꯅꯤꯁꯦ ꯏꯕꯣꯍꯜꯅ ꯀꯩꯗꯧꯔꯒꯦ ꯅꯣꯡꯉꯥꯟꯕꯗ ꯉꯥꯏꯔꯤ ꯎꯔꯥꯎ ꯊꯔꯥꯎꯇ ꯇꯧꯔꯤꯁꯤꯕꯣ ꯀꯔꯤ ꯇꯧꯔꯕꯒꯦ ꯑꯃꯨꯛ ꯅꯪꯅ ꯍꯥꯏꯕꯗ ꯏꯟꯕꯗ ꯑꯩ ꯁꯤꯒꯗꯧꯔꯦꯍꯦ ꯕꯕꯥ ꯁꯤꯕ ꯌꯥꯈꯤꯔꯣꯏꯀꯣ ꯅꯨꯡꯉꯥꯏꯅ ꯍꯤꯡꯒꯗꯕ ꯃꯇꯝ ꯌꯧꯔꯛꯂꯕꯅꯤ ꯅꯆꯥꯅ ꯕꯕꯥꯕꯨ ꯅꯨꯡꯉꯥꯏꯅ ꯊꯝꯒꯗꯔꯕꯅꯤ ꯀꯔꯝꯅꯅꯣ ꯑꯗꯨꯛ ꯌꯥꯝꯅ ꯁꯨꯅꯤꯡꯗꯕ ꯅꯪꯅ ꯆꯥꯗ꯭ꯔꯕꯁꯨ ꯅꯣꯛꯅ ꯅꯣꯛꯅ ꯂꯩꯌꯣꯗꯨꯔꯣ ꯑꯗꯨꯕꯨ ꯑꯣꯏꯊꯣꯛꯄ ꯌꯥꯔꯣꯏꯅꯦ ꯕꯕꯥꯁꯦ ꯋꯥꯊꯤ ꯌꯥꯝ ꯉꯥꯡ ꯂꯩ ꯁꯦ ꯈꯕꯔꯁꯤꯗ ꯌꯦꯡꯉꯨ ꯑꯃꯨꯛꯇ ꯑꯩꯒꯤ ꯔꯣꯜ ꯅꯝꯕꯔ ꯃꯤꯡꯒ ꯀꯣꯟꯅꯅ ꯌꯥꯎꯔꯤꯁꯦ ꯕꯕꯥ ꯅꯪꯒꯤꯁꯨ ꯃꯤꯡ ꯌꯥꯎꯔꯤꯁꯦ ꯑꯩꯁꯦ ꯊꯕꯛ ꯈꯜꯂꯕꯅꯤ ꯑꯊꯨꯕ ꯃꯇꯝꯗ ꯑꯣꯐꯤꯁ ꯂꯥꯛꯇꯨꯅ ꯖꯣꯏꯟ ꯇꯧꯕꯤꯌꯨ ꯍꯥꯏꯔꯤꯁꯦ ꯑꯁꯦꯡꯕ꯭ꯔꯥ ꯁꯤꯕꯨ ꯑꯩꯕꯨ ꯊꯥꯗꯤ ꯊꯥꯖꯈꯤꯗ꯭ꯔꯦꯗ ꯀꯔꯝꯅ ꯑꯣꯏꯔꯛꯂꯤꯕ ꯄꯩꯁꯥꯁꯨ ꯄꯤꯈꯤꯕ ꯂꯩꯇꯦ ꯑꯃꯨꯛ ꯃꯪꯗꯨꯅ ꯂꯩꯔꯅꯨꯕ ꯀꯩꯗꯧꯔꯒꯦ ꯈꯕꯔꯁꯤꯗ ꯌꯥꯎꯔꯤꯕꯁꯦ ꯑꯁꯦꯡꯕꯅꯤ ꯉꯁꯤꯒꯤ ꯈꯕꯔꯅꯤ ꯍꯥꯏꯕ ꯑꯩꯅ ꯑꯃꯨꯛ ꯕꯕꯥꯗ ꯂꯛꯅꯈꯤꯒꯗ꯭ꯔꯣ ꯑꯗꯨꯏ ꯁꯔꯨꯛ ꯉꯥ ꯑꯆꯧꯕ ꯑꯃ ꯂꯩꯕꯤꯔꯨꯆꯣ ꯕꯕꯥ ꯑꯩꯅ ꯍꯥꯏꯗꯣꯛꯇꯕ ꯑꯃꯒ ꯂꯩꯔꯤꯀꯣ ꯀꯔꯤꯅꯣ ꯍꯥꯏꯔꯛꯎ ꯅꯪꯒꯤꯗꯣ ꯐꯥꯒꯤ ꯇꯧꯔꯤꯕꯅꯤ ꯍꯥꯏꯔꯛꯀꯗꯧꯔꯤꯕ꯭ꯔꯣ ꯑꯩꯅ ꯊꯥꯖꯗꯦ ꯍꯥꯏꯕꯗꯨꯅꯤꯅꯦ ꯕꯕꯥꯁꯤꯗꯤꯕ ꯕꯥꯞꯇꯤ ꯑꯐꯕ ꯑꯃꯠꯇ ꯈꯟꯗ꯭ꯔꯦ ꯑꯩꯅ ꯍꯥꯏꯗꯤ ꯑꯗꯨ ꯅꯠꯇꯦꯃꯤ ꯏꯆꯟ ꯊꯣꯏꯕꯤ ꯁꯅꯥꯗꯣ
मासु थबक खलई हैबा करी इचा थोइबी सना थबक खले हैबा कदाइनो मागी रोल नंबर मिंगबो सिदा लेरिसे येंगो तो मानिने इचा थोइबी सनानिने इस कया नुंगाइरबा ngaside इपादे इचा थोइबी सनाना थबक यरपसी सिदगी हेना नुंगाइबा लेत्रे चलो अगी खोंग्राउदा पैसा यारुंगनी ngadu mayamdagi hena chawba ama khallaga leiro ai icha thoibi sana hoida chattuna pause amukta tamlukhigi tamthelna ngai kho mukta sarlando babana khara mukta haibiu chak chara amatang chamina se haina mina tawbimen khangde haina khine chumine icha na haiba nangna legadabadu leiruru ai phone tawragi icha thoibi sana hoida chatna ibohal thoibi sana hoida phone tawduna laglami thoibi sana fi sarambadagi baba walking chaluri ro ngayak phamulao ai chalon birake kana lei chathokna khiba yawbra baba luinde ai kauthorake thoibi sanana kauduna mama mapa su tholaki lembina tada hakchang nungai te na tai khara pharabra ibohalna khara da nate loina phare nabaga ya pondre ngasidi nga jawba ama chaga doribani yumsida aikoi punna karigi ngano tada paisa tingnaba araiba ama chaminaraga loire nga chate yade ngasidi se sigi nungaiba pause tarapade nang nabasu pharani nga su chaningbani kari pauno tada aidi gyan ga tadre se yengo khabar si de yengo icha tomthilne icha thoibi sanane thabak khanbagi role ming mapa mama gi loini yauri ba si yengune ha asing bagi rane tada icha thoibi sanabu pahan gi ko thoibi sana icha bu ngasi gi khabar yengjubrane thoibi sanana baba yengri kari yaurage se sida yauri ba si yengo thoibi sana harauba ngakpana khamthenglami baba karino mangumba kaya taibangoi ai thaba khalaba aibu karamna khaliba karamna qualify oiriba kari dorabage ichabo ichagi awaba koklagadabani malem macha thoibi sanaga ibohalga wari sanabadu taduna ingangakna lei hello icha lenna papu call to wira amra ai washroom da janglingai ta hodre kari leirabage papu ibohalna ichada tawbiman khangbu chage haina call tawraklibani babung yamna nungaire ichana aibu ekhoibu nungsibiba icha tomthel thoibi sanabu thabak khanbirakpa icha kaidongai sangani hauba hautaba chak chara amatangdi chaminasi haibabu babung aina nate makoina merit oibana thabakdu laina phangkhibani aidi niyam chumna tawjabadani aidi hana so haijakre khongangdo yamna nungsije babungna nungaijaba harabasina aigi apenbo ijere atopa ahenba pamjadre babung tomthena hoi thoibi sanasu join huna tawsin biuna haibiro yaro
Harau harau chak chara amatang chaminadaba yaroi. Icha Thoibi sanabu thongange. Thongba thakpa onthokna heikraba makhut yengbiyu. Ai khangjai. Awatpa haibado mafamda amata leite haiba. Thoibi sanagi thaba khutchinduga tawbiruranu. Aibu warubiganu. Thabaki natana nomai soidana lakjage. Aduda pena chaminarasi. Harau harau nungsinana himinasi pabung. Ai office chatuna nauna lakadoriba staff sing gi famfam yengsinjarukege. Nacha thamjarage. Thokna suminungsi chawkre. Thabak su kayada chinjariba. Ngambaga lakminabaduda aidi mase matamsegi mi oiramduna yamna faramlodra khalubani. Adubu madi thamoi sengba mi amoiramne. Kayada chamliba masada chawthokpa napan haibado amati yaudene. Asengba afaba mi haibado makhoisi oigani. Lembina tada aikhoi sida lai haiba pakhangdo natro. Ibohalna mani office amagi director oiribani. Ai magi office tasu chatlure. Aibu upada pabung haibadagi hende. Karisu thoknadaba aibu kayada luna tawbi. Mafam sida laknasu khungangsigi mi khudeng ikai khumnaba uli. Icha tomthalna phawa kumningdaba aikhoigi labukse madi hekta kumai. Masado officer ama oibagi pongthok chawthokpa karisu leite. Lembina inthoknasu chamkhreda. Mabuk chena chawriba lamdam sida magumba mise masing yam lamloi. Nuksikhreda ichado mana tawruba khuding mai pakpada oirasanu. Ibohalna bai malem nangdi tariba paw sida karino khanglamlaroido. Haujikti ngausinnaba yararoi. Nacha Thoibi sanase miyamna masak khangnaba mi ama oirakadorabanigo. Aisu yumda chaksangse amukta sengdoklukige. Tomthel lakpaga sida sum changlaklani. Ipagi Thoibi sana ngasidi hauna chasiko. Thoibi sanana hoi baba. Karino aina khaluriba mayamdo aina ngangkhriduga aibu office tuda sarlan uba ngamkhigadrane. Asuk yamna thamoi senglamni khangludri. Karigi tuina mafam sida lakliba. Karigi khungang sibu mana nushiriba. Aingonda huran yengbagumsu tawi. Luktaduna talaiba mana aingonda asi fawba wa amata su haide. Interview numitki result duna aibu karna qualify oriba. Lembina icha sana nabung laklani chak thongnaba tawruro lao. Imasu nateng pangbiraklagi. Miyoibagi punsi matamgi matungina tongan-tongan ba saklon lawnari. Matamgi khongchat tungina tomthel amadi Thoibi sanasu office karaklami. Thoibi sana office ki duty sum tarakpana khuloi rakhi. Adubu lan ubadadi ikai nungsi yanarami. Len magi office da miyoi khuding yamna nungshina macha manau gumloine. Thoibi sana lengi mataudu ubada thamoida nungsi ithak hainaruba naida ihaurakhi. Lenna
Tangamba nangna kochut chattuna leribasi karigino. Office ki break timing khangna office ki staff khuding mabukning penaba ahaw tham pigadabani. Aina hana hainabagi kari mathau tai. Handak nungna lakpa nganthoi haiba staff do gari thauba hai haidai. Mabu ningthina gari thauba tambigadabani. Office sigi staff sing arapa mafamdagi yauri. Makhoina natai chadaba madam makhoibu thumbinaba aduga nangdi thelunu ai nangbu thajade. Nanggi thamoida minungshigi chal marik ama phabu yaudri. Ngambana sir aibu aduk lana lawbudi chumloida. Yare gumbirna mi charamdai kappe habado. Aise loyalty high family da chaurokpa afaba phattaba huranjini khuding loina khangba misak amani. Aingodagi minungsi mityeng pamlaba wakhalna puduna chatliba aranba sing chumthorakho. Matamduda aina tambigani thamoibu karamda ingna pothagani haiba. Taina khunba nasagi duty tawjaruru. Sureshna ita tangambase karigino tumina thokhrisiba. Masagi duty yamna khangde wathi warem ngangduna matam manghali. Itawna su hena khangnabaduni. Itaw handakse koiba ma phabo chatreko. Office sidagi suken hendo nindriba chalo. Oningba saktamna inakta leirabada. Itaw na hek haibasima. Itaw ay adumna khandida. Ay miyoy khuding nushinana himinaba adukake khaliba. Ayna hinglingay angamba mateng kharadang pangjaba ngamlabadi miyoyna pukjabagi mahiyanjare. Thamoy nungda lotuna thamlibadu mutpa ngamladro. Itaw aigi thamoy se khanglibani. Nangna adumna hanglibase karigino. Itaw asengba nungsiba thamoyda kana khanganda thamjabase khunungay amani. Ay matam kharagi matam thabaktagi potharagi. Politics sanglagi. Ngasi pukchel sengdana minungsi chawba sariba leita lairaba kayagi chakthung matliba larik laisu haijadraba kaya amagi fangfam thokpa hak matpiriba kayase ai chumthokpa pamle. Ai thabak tawna kana leijadraba hainingna haiba kiduna leiriba makhoigi awaba hangduna tanaduna hingba hawrage khali. Thabak singdo afaba ngakani. Aisu mateng chongna pangani. Adubu Thoibi sanadi tawga hana luhonggadabani. Luhonglaba matong thabak singdo punna tawba yaina. Aduk nupa thoktaba tawrakanuda. Yening thalaklaba thamoido khanghauda naken thagi leimai ohennaba singana. Hauji nang matap chap chare. Thoibi sanabu loksinduna magi leita lairada mateng pangba haubu yare. Sisu taibanggi chatnabi mamal naidraba minungsin. Itaw wa koithokpagi kanaba leiti. Thoibi sanase nangna nungside haiba ngamgadrane. Itawgi wahangdo ai khompham khangje. Itawna sumna aingonda hangliba karigino. Aigi thamoy masak khangbadi itaw nangna thantane. Adudi Thoibi sanagi nungsiba atop amatada sinba yararoi haibani itawgi wahise. Mangonda thoidokpa magun karisu yaudi haiba ai khangi. Nungsiba haibado yaukibana pumnamak loina phajai loina nungsi natra. Ngasidi Thoibi sanada nungsi haigadabani.
ꯑꯗꯨ ꯑꯗꯥ ꯇꯧꯗꯅ ꯂꯩꯊꯣꯛꯄ ꯌꯥꯔꯣꯏ꯫ ꯏꯇꯥꯎ, ꯑꯩ ꯅꯣꯡꯃ ꯁꯣꯏꯗꯅ ꯍꯥꯏꯒꯅꯤ꯫ ꯃꯐꯝꯁꯤꯗ ꯑꯣꯐꯤꯁꯁꯤꯒꯤ ꯑꯩꯅ ꯁ꯭ꯇꯥꯐꯁꯤꯡꯒꯤ ꯍꯦꯗ ꯑꯣꯏꯅ ꯂꯩꯔꯒ ꯑꯩꯒꯤ ꯑꯣꯐꯤꯁꯁꯤꯗ ꯅꯨꯄꯤ ꯑꯃꯗ ꯀꯔꯝꯅ ꯅꯨꯡꯁꯤ ꯍꯥꯏꯒꯅꯤ? ꯑꯩꯕꯨ ꯃꯆꯥ ꯃꯅꯥꯎ ꯈꯪꯗꯕ, ꯃꯁꯥꯒꯤ ꯑꯣꯏꯖꯕ ꯈꯛ ꯄꯥꯝꯕ ꯃꯤ ꯑꯣꯏꯅ ꯑꯣꯏꯔꯣꯏꯗ꯭ꯔꯥꯅꯦ? ꯋꯥꯈꯜꯗꯣ ꯂꯥꯟꯅ ꯆꯠꯈꯤꯗꯧꯔꯦ꯫ ꯑꯣꯐꯤꯁꯁꯤꯗ ꯑꯣꯐꯤꯁꯀꯤ ꯊꯕꯛꯀꯤ ꯋꯥꯔꯤ, ꯑꯣꯐꯤꯁꯇ ꯅꯆꯥ ꯅꯅꯥꯎꯒꯨꯝ ꯅꯨꯡꯁꯤꯕꯤꯕꯗꯧꯅ ꯄꯥꯈꯪ ꯑꯃ ꯑꯣꯏꯅ ꯂꯩꯁꯥꯕꯤ ꯑꯃꯗ ꯅꯨꯡꯁꯤꯕ ꯊꯃꯣꯏꯒꯤ ꯃꯔꯤ ꯊꯝꯅꯗꯨꯅ ꯅꯨꯡꯁꯤꯕ ꯌꯨꯝꯕꯥꯜꯒꯤ ꯂꯝꯕꯤꯗ ꯆꯠꯃꯤꯟꯅꯕ ꯀꯔꯤꯁꯨ ꯀꯥꯏꯕ ꯂꯩꯇꯦꯅ꯫ ꯋꯥ ꯂꯩꯊꯣꯛꯐꯝ ꯊꯤꯔꯛꯀꯅꯨ꯫ ꯃꯤ ꯁꯦꯝꯕꯤꯕ ꯍꯥꯏꯕꯁꯤ ꯃꯄꯨꯟꯁꯤ ꯆꯨꯞꯄꯒꯤ ꯅꯨꯡꯉꯥꯏꯅ ꯊꯝꯕꯤꯕꯗꯨꯅꯤ꯫ ꯏꯇꯥꯎ, ꯁꯤꯒꯤ ꯋꯥꯁꯦ ꯇꯣꯛꯂꯁꯤ꯫ ꯑꯣꯐꯤꯁꯁꯤꯗ ꯅꯠꯇꯕ ꯃꯐꯝ ꯑꯃꯗ ꯁꯥꯟꯅꯔꯨꯁꯤ꯫ ꯕ꯭ꯔꯦꯛꯀꯤ ꯇꯥꯏꯃꯤꯡꯗꯤ ꯀꯔꯤꯁꯨ ꯀꯥꯏꯗꯦ꯫ ꯑꯩꯅ ꯑꯣꯐꯤꯁꯁꯤꯒꯤ ꯃꯤꯑꯣꯏ ꯈꯨꯗꯤꯡ ꯋꯥ ꯂꯧꯍꯜꯂꯒ ꯈꯜꯍꯟꯖꯅꯤ꯫ ꯅꯠꯇ꯭ꯔꯒ ꯑꯩꯒꯤ ꯃꯆꯤꯡ ꯂꯥꯛꯇꯅ ꯑꯩꯅ ꯊꯣꯏꯕꯤ ꯁꯅꯥꯗ ꯐꯠ ꯍꯥꯏꯖꯔꯨꯖꯅꯤ꯫ ꯏꯇꯥꯎ, ꯃꯗꯨꯗꯗꯤ ꯇꯧꯕꯤꯅꯨ꯫ ꯑꯩ ꯇꯞꯅ ꯍꯥꯏꯖꯔꯒꯦ꯫ ꯇꯞꯄ ꯌꯥꯔꯣꯏꯅꯦ꯫ ꯃꯤꯅ ꯍꯥꯟꯈ꯭ꯔꯗꯤ ꯀꯃꯥꯏ ꯇꯧꯅꯤ? ꯊꯃꯣꯏꯗ ꯂꯦꯡꯗꯅ ꯃꯥꯒꯤ ꯁꯛꯇꯝꯗꯤ ꯂꯩꯍꯧꯗꯣꯏꯁꯤꯗꯤ꯫ ꯑꯩ ꯇꯥꯕ ꯌꯥꯝ ꯋꯥꯏꯀꯣ ꯅꯪꯒꯤꯗꯣ꯫ ꯃꯇꯝ ꯃꯥꯡꯍꯜꯂꯤꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯋꯥꯈꯜ ꯆꯣꯏꯔꯛꯂꯤꯕ꯭ꯔꯥ ꯍꯥꯏꯌꯨ꯫ ꯏꯇꯥꯎ, ꯑꯣꯐꯤꯁ ꯗ꯭ꯌꯨꯇꯤ ꯀꯣꯝꯃꯤ꯫ ꯃꯐꯝ ꯑꯃꯗ ꯆꯠꯇꯨꯅ ꯉꯥꯏꯍꯥꯛ ꯄꯣꯊꯥꯔꯨꯁꯤꯕ? ꯅꯪꯒꯤꯁꯦ ꯊꯣꯏꯕꯤ ꯁꯅꯥꯗ ꯅꯨꯡꯁꯤ ꯍꯥꯏꯗꯅꯕ ꯂꯩꯊꯣꯔꯛꯂꯤꯕꯅꯤꯅꯦ? ꯑꯗꯨꯒꯤ ꯅꯠꯇꯦ꯫ ꯑꯩ ꯅꯣꯡꯃ ꯁꯣꯏꯗꯅ ꯍꯥꯏꯒꯅꯤ꯫ ꯊꯣꯏꯕꯤ ꯁꯅꯥ ꯅꯠꯇꯅ ꯑꯩꯒꯤ ꯊꯃꯣꯏꯒꯤ ꯃꯄꯨ ꯀꯅꯥꯁꯨ ꯑꯣꯏꯕ ꯌꯥꯔꯣꯏ꯫ ꯃꯥꯅ ꯑꯣꯐꯤꯁꯁꯤꯗ ꯐꯝꯗꯨꯅ ꯗ꯭ꯌꯨꯇꯤ ꯇꯧꯖꯕ ꯑꯩꯕꯨ ꯎꯕꯗ ꯏꯀꯥꯏꯖꯕ ꯃꯇꯧ ꯑꯩ ꯍꯥꯏꯐꯝ ꯈꯪꯗꯦ꯫ ꯅꯨꯡꯁꯤꯕꯒꯤ ꯅꯨꯡꯁꯤꯕ ꯉꯥꯛꯇ꯫ ꯁꯦ, ꯉꯥꯏꯍꯥꯛ ꯀꯣꯏꯊꯣꯛꯂꯨꯁꯤ꯫ ꯑꯩ ꯉꯁꯤꯁꯨ ꯅꯪꯅ ꯍꯥꯏꯕ ꯌꯥꯔꯦꯀꯣ? ꯃꯊꯪꯗꯤ ꯑꯩꯅ ꯍꯥꯏꯕ ꯌꯥꯗꯕ ꯌꯥꯔꯣꯏ꯫ ꯂꯟꯅ꯫ ꯍꯣꯏ ꯏꯇꯥꯎ, ꯆꯠꯂꯁꯤ꯫ ꯂꯟ ꯑꯃꯗꯤ ꯁꯨꯔꯦꯁ ꯑꯣꯐꯤꯁ ꯊꯥꯗꯣꯛꯇꯨꯅ ꯀꯣꯏꯕ ꯆꯠꯈꯤꯔꯝꯃꯤ꯫ ꯑꯣꯐꯤꯁ ꯑꯋꯥꯔ ꯂꯣꯏꯔꯝꯗꯥꯏ ꯉꯝꯕꯅ, "ꯀꯗꯥꯏ ꯆꯠꯄꯤꯔꯕꯅꯣ ꯑꯪꯀꯜ?" ꯁꯅꯥꯖꯥꯎꯕꯅ, "ꯑꯩ ꯊꯕꯛ ꯑꯃ ꯆꯠꯂꯨꯕꯅꯤ." ꯂꯟꯗꯤ, "ꯁꯥꯔꯗꯤ ꯁꯨꯔꯦꯁꯀ ꯊꯕꯛ ꯑꯃ ꯆꯠꯊꯣꯛꯈꯤꯕ ꯎꯍꯧꯏ." "ꯑꯣꯐꯤꯁꯁꯦ ꯍꯨꯟꯗꯣꯛꯂꯝꯂꯒ ꯀꯌꯥꯝ ꯂꯨꯕ ꯊꯕꯛ? ꯃꯐꯝ ꯀꯗꯥꯏꯗꯅꯤ ꯍꯥꯏꯔꯝꯃꯤ?" "ꯑꯩꯉꯣꯟꯗꯗꯤ ꯍꯥꯏꯕꯤꯔꯝꯗꯦ." "ꯃꯐꯝꯗꯤ ꯀꯗꯥꯏꯗ ꯑꯣꯏꯔꯨꯅꯤ? ꯃꯥꯒꯤ ꯍꯥꯟꯅꯒꯤ ꯆꯠꯐꯝ ꯈꯨꯡꯒꯪꯗꯨꯅꯤꯗꯅ." "ꯈꯨꯡꯒꯪ? ꯃꯤ ꯑꯃ ꯑꯣꯏꯕꯒꯤ ꯑꯃ ꯐꯥꯎꯕ ꯁꯣꯏꯗꯅ ꯄꯣꯛꯂꯛꯂꯕꯁꯨ ꯃꯁꯥꯅ ꯃꯥꯡꯅꯕ ꯀꯟꯅ ꯍꯣꯠꯅꯖꯔꯤ꯫ ꯃꯥ ꯁꯨꯝ ꯍꯦꯟꯖꯜꯂꯛꯂꯕꯗꯤ ꯑꯩꯅ ꯑꯣꯐꯤꯁꯁꯦ ꯇꯣꯛꯍꯜꯂꯒ ꯃꯄꯥꯟ ꯂꯝꯗ ꯊꯥꯗꯣꯛꯈꯤꯕ ꯇꯥꯕꯅꯤ꯫ ꯅꯨꯡꯉꯥꯏꯅ ꯂꯩꯕ ꯍꯩꯇꯕ ꯑꯉꯥꯡ." "ꯑꯣꯐꯤꯁꯁꯤꯗ ꯆꯪꯁꯤ꯫ ꯀꯅꯥ ꯀꯅꯥ ꯀꯔꯤ ꯇꯧꯔꯤꯕꯅꯣ ꯍꯥꯏꯕꯗꯨ ꯌꯦꯡꯂꯨꯁꯤ ꯂꯥꯎ." "ꯆꯪꯁꯤ ꯑꯪꯀꯜ." ꯑꯣꯐꯤꯁꯇ ꯆꯪꯗꯨꯅ ꯌꯦꯡꯂꯝꯃꯤ ꯁꯅꯥꯖꯥꯎꯕꯅ꯫ ꯀꯅꯥ ꯀꯅꯥꯅꯣ ꯑꯅꯧꯕ ꯌꯥꯝꯅ ꯌꯥꯎꯔꯝꯃꯤ꯫ ꯃꯁꯛꯄꯨ ꯅꯤꯡꯊꯤꯅ ꯈꯪꯗ꯭ꯔꯦꯗꯤ꯫ "ꯉꯝꯕ, ꯅꯈꯣꯏꯒꯤ ꯁ꯭ꯇꯤꯌꯔꯁꯦ ꯀꯥꯔꯛꯄꯗꯔꯥ ꯀꯩꯅꯣ ꯀꯣꯛꯁꯤ ꯉꯥꯎꯕꯒꯨꯝ ꯇꯧꯏꯅꯦ꯫ ꯏꯁꯤꯡ ꯑꯃꯨꯛꯇ ꯄꯨꯔꯛꯎ." "ꯍꯣꯏ ꯑꯪꯀꯜ, ꯑꯩ ꯂꯧꯖꯔꯨꯒꯦ." "ꯄꯥꯕꯨꯡ, ꯏꯁꯤꯡꯁꯤꯗ ꯂꯩꯖꯔꯦ꯫ ꯁꯦ, ꯇꯞꯅ ꯊꯛꯄꯤꯌꯨ." ꯁꯅꯥꯖꯥꯎꯕ ꯏꯁꯤꯡꯗꯨ ꯈꯪꯊꯛ ꯊꯛꯄꯗ ꯆꯤꯟꯗꯒꯤ ꯄꯥꯊꯣꯛꯇꯨꯅ ꯐꯨꯔꯤꯠ ꯆꯣꯠꯂꯝꯃꯤ꯫ "ꯄꯥꯕꯨꯡ, ꯇꯞꯅ ꯊꯛꯄꯤꯌꯨ, ꯂꯣꯏꯅ ꯆꯣꯠꯂꯦ꯫ ꯁꯦ, ꯅꯆꯥ ꯔꯨꯃꯥꯟꯁꯤꯅ ꯇꯩꯊꯣꯛꯆꯔꯛꯀꯦ." ꯁꯅꯥꯖꯥꯎꯕꯅ, "ꯌꯥꯔꯦ ꯏꯕꯦꯝꯃ, ꯏꯆꯥꯗꯤ ꯑꯅꯧꯕ꯭ꯔꯥ? ꯏꯄꯥꯁꯦ ꯅꯣꯏ ꯁꯥꯔ ꯂꯟꯒꯤ ꯄꯥꯕꯨꯡꯅꯤ꯫ ꯇꯧꯖꯔꯣ ꯅꯪꯒꯤ ꯗ꯭ꯌꯨꯇꯤꯗꯣ."
ꯀꯌꯥꯗ ꯆꯝꯖꯔꯤꯕ ꯃꯤꯅꯨꯡꯁꯤ ꯑꯣꯟꯊꯣꯛꯅ ꯂꯩꯈ꯭ꯔꯦꯗ꯫ ꯉꯝꯕꯅ ꯑꯪꯀꯜ ꯏꯁꯤꯡꯁꯤꯗ ꯂꯩꯔꯦ꯫ ꯌꯥꯔꯦ, ꯑꯉꯥꯡꯁꯤꯅ ꯄꯤꯔꯛꯇꯅ ꯑꯩ ꯊꯛꯂꯤ꯫ ꯑꯩ ꯑꯃꯨꯛ ꯍꯜꯂꯒꯦ꯫ ꯑꯪꯀꯜ ꯀꯔꯤꯁꯨ ꯊꯣꯏꯗꯣꯛꯄ ꯇꯧꯗ꯭ꯔꯦꯀꯣ? ꯑꯩ ꯀꯔꯤꯁꯨ ꯇꯧꯗ꯭ꯔꯤ꯫ ꯍꯟꯕꯤꯔꯗꯣꯏꯔꯥ? ꯑꯩ ꯍꯟꯈ꯭ꯔꯒꯦ꯫ ꯅꯣꯏ ꯁꯔ ꯂꯦꯟꯅ ꯇꯧꯔꯤꯕꯁꯤ ꯀꯔꯤꯅꯣ? ꯑꯩꯉꯣꯟꯗ ꯄꯥꯎ ꯈꯔ ꯇꯣꯏꯅ ꯄꯤꯌꯨ꯫ ꯑꯩꯗꯤ ꯑꯗꯨꯝ ꯄꯥꯎ ꯄꯤꯖꯕꯅꯤ꯫ ꯊꯕꯛꯀꯤ ꯃꯇꯥꯡꯗꯁꯨ ꯁꯔꯅ ꯃꯥꯒꯤ ꯑꯄꯥꯝꯕ ꯇꯧꯗꯨꯅ ꯈꯨꯡꯒꯪ ꯑꯅꯤꯗꯨ ꯈꯟꯈꯤꯕꯅꯤ꯫ ꯅꯪꯒꯤ ꯑꯃꯗꯤ ꯈꯜꯂꯤ ꯍꯥꯏꯗꯥꯏꯅꯦ? ꯑꯩ ꯔꯤꯖꯜ ꯑꯥꯎꯠ ꯑꯣꯏꯈ꯭ꯔ ꯃꯇꯨꯡ ꯃꯨꯟꯅ ꯌꯦꯡꯁꯤꯟꯕꯗ ꯀꯦꯟꯗꯤꯗꯦꯠꯁꯤꯡꯒꯤ ꯀ꯭ꯋꯥꯂꯤꯐꯥꯏ ꯉꯥꯛꯇ ꯑꯣꯏꯔꯝꯕꯗꯨꯗ ꯑꯩꯁꯨ ꯎꯄꯥꯏ ꯂꯩꯈꯤꯗꯕꯅꯤ꯫ ꯅꯪꯒꯤ ꯑꯃꯗꯨ ꯃꯥꯅ ꯇꯧꯔꯝꯂꯤꯕꯁꯤꯡꯗꯨ ꯑꯆꯨꯝꯕ ꯑꯃ ꯐꯥꯎꯕ ꯌꯥꯎꯔꯝꯗꯦ꯫ ꯐꯔꯦ, ꯑꯩ ꯂꯩꯔꯤ, ꯃꯊꯪ ꯑꯃꯨꯛ ꯍꯥꯞꯂꯒ ꯂꯣꯏꯔꯦ꯫ ꯚꯦꯀꯦꯟꯁꯤ ꯂꯩꯇ꯭ꯔꯕꯁꯨ ꯑꯩꯅ ꯑꯦꯅꯤ ꯃꯤꯟꯁ ꯇꯧꯗꯨꯅ ꯍꯥꯞꯄꯤꯅꯤ꯫ ꯃꯗꯨꯒꯤꯗꯃꯛ ꯋꯥꯔꯨꯒꯅꯨ꯫ ꯑꯪꯀꯜꯅ ꯍꯧꯖꯤꯛ ꯊꯛꯄꯤꯔꯤꯕ ꯏꯁꯤꯡꯗꯨ ꯈꯨꯡꯒꯪꯒꯤ ꯑꯉꯥꯡꯗꯨꯒꯤ ꯏꯁꯤꯡꯅꯤ꯫ ꯊꯣꯏꯕꯤ ꯁꯅꯥ ꯀꯧꯕꯅꯤ꯫ ꯑꯩꯅ ꯍꯥꯏꯕ ꯁꯥꯔ ꯂꯦꯟꯅ ꯉꯥꯎꯖꯩ ꯍꯥꯏꯕꯗꯣ꯫ ꯑꯉꯥꯡꯗꯨꯗꯤ ꯀꯔꯤꯁꯨ ꯊꯣꯏꯅ ꯀꯥꯏꯕ ꯃꯤ ꯃꯥꯟꯗꯦ꯫ ꯍꯩꯊꯣꯏ ꯁꯤꯡꯊꯣꯏꯕ ꯐꯠꯇꯕ ꯃꯤꯁꯨ ꯃꯥꯟꯗꯦ꯫ ꯏꯆꯝ ꯆꯝꯖꯅ ꯎꯏꯗ꯫ ꯇꯧꯁꯤꯟꯅꯔꯤꯕꯅꯤ ꯑꯪꯀꯜ꯫ ꯗ꯭ꯔꯃꯥ ꯌꯥꯝꯅ ꯍꯩꯕ ꯑꯉꯥꯡꯅꯤ꯫ ꯍꯤꯔꯝ ꯈꯨꯗꯤꯡ ꯇ꯭ꯔꯦꯟ ꯇꯧꯔꯕ ꯑꯉꯥꯡꯅꯤ꯫ ꯑꯪꯀꯜꯕꯨ ꯁꯥꯔ ꯂꯦꯟꯒꯤ ꯄꯥꯕꯨꯡꯅꯤ ꯈꯪꯂꯝꯂꯒꯅꯤ꯫ ꯑꯪꯀꯜꯒꯤ ꯃꯤꯠꯃꯥꯡꯗ ꯑꯐꯕ ꯁꯥꯗꯨꯅ ꯑꯪꯀꯜꯕꯨ ꯁꯨꯝꯍꯠꯂꯤꯕꯅꯤ꯫ ꯅꯪꯒꯤ ꯑꯪꯀꯜ ꯑꯗꯨꯝꯅ ꯇꯧꯕꯗ ꯍꯦꯛꯇ ꯄꯪꯊꯒꯗꯕ ꯅꯠꯇꯦ꯫ ꯑꯄꯪꯕ ꯏꯆꯥꯕꯨ ꯃꯥꯅ ꯐꯥꯅꯕ ꯍꯣꯠꯅꯔꯤꯕ ꯈꯨꯗꯤꯡ ꯑꯔꯦꯝꯕ ꯇꯥꯒꯅꯤ꯫ ꯃꯃꯤꯠ ꯑꯅꯤꯗꯨ ꯄꯤꯔꯥꯡꯇꯅ ꯌꯣꯝꯒꯅꯤ꯫ ꯑꯩ ꯆꯠꯂꯤ ꯉꯝꯕ꯫ ꯉꯝꯕ ꯊꯃꯣꯏ ꯄꯦꯟꯖꯅ ꯑꯩꯒꯤ ꯄ꯭ꯂꯥꯟ ꯀꯔꯝꯅ ꯇꯧꯕ ꯌꯦꯡꯉꯨ꯫ ꯑꯩꯅ ꯑꯣꯐꯤꯁꯁꯤꯗ ꯀꯥꯟꯅꯕ ꯃꯌꯥꯝ ꯂꯧꯒꯗꯧꯔꯤꯕꯅꯤ꯫ ꯈꯨꯡꯒꯪ ꯃꯆꯥ ꯊꯣꯏꯕꯤ ꯁꯅꯥ, ꯅꯪ ꯀꯌꯥꯝ ꯀꯨꯏꯅ ꯈꯪꯒꯗꯧꯔꯤ? ꯑꯣꯐꯤꯁ ꯑꯋꯥꯔ ꯂꯣꯏꯔꯗꯨꯅ ꯑꯣꯐꯤꯁꯇꯒꯤ ꯊꯣꯛꯅꯔꯛꯂꯝꯃꯤ ꯊꯣꯏꯕꯤ ꯁꯅꯥꯅ꯫ ꯁꯥꯔꯒꯤ ꯀꯥꯔꯁꯨ ꯎꯗꯦ, ꯆꯠꯈ꯭ꯔ ꯃꯥꯜꯂꯤ꯫ ꯉꯁꯥꯏꯒꯤ ꯑꯍꯟꯗꯣ ꯁꯥꯔ ꯂꯦꯟꯒꯤ ꯄꯥꯕꯨꯡꯅꯤ ꯍꯥꯏꯕ꯫ ꯑꯩꯗꯤ ꯈꯪꯗꯃꯤꯅ ꯐꯖꯅꯁꯨ ꯊꯧꯒꯜꯂꯣꯟ ꯁꯨꯛꯂꯧꯗ꯭ꯔꯦ꯫ ꯑꯩꯁꯦ ꯄꯪꯁꯣꯏꯗ ꯁꯣꯏꯗ꯫ ꯁꯥꯔ ꯂꯦꯟꯗꯁꯨ ꯁꯣꯏꯕ, ꯉꯁꯤꯅ ꯄꯥꯕꯨꯡꯗ ꯑꯃꯨꯛ꯫ ꯑꯩꯕꯨ ꯀꯔꯤ ꯍꯥꯏꯅ ꯈꯜꯂꯝꯒꯅꯤ? ꯁꯥꯔ ꯂꯦꯟꯒꯤ ꯄꯥꯕꯨꯡꯅ ꯑꯩꯕꯨ ꯁꯥꯎꯅꯤꯡꯂꯝꯒꯗ꯭ꯔꯥ? ꯁꯥꯔꯅ ꯇꯥꯔꯗꯤ ꯑꯩꯒꯤ ꯗ꯭ꯌꯨꯇꯤ ꯄꯔꯐꯣꯔꯃꯦꯟꯁꯇ ꯑꯀꯥꯏꯕ ꯂꯥꯛꯂꯕꯗꯤ ꯃꯤꯅꯨꯡꯁꯤꯗꯅ ꯌꯣꯝꯂꯕ ꯁꯥꯔꯒꯤ ꯊꯃꯣꯏꯅ ꯑꯩꯕꯨ ꯅꯨꯡꯁꯤꯕꯤꯈꯤꯒꯗ꯭ꯔꯥ?